Persa cara ba? Cara ba? Cai ni. Ngasi pura live tha do ga. Semo ba sa ga. Live live. Video semo le ba me am bai ya ba. Video semo le ba am bai ya ba. Jahat ko cek tu. Ja. Jangan kayak gitu loh. Kuat kau lagi. Dunia apa? Kayak dia lah dia. Ya. Orang ni aku nak tahu berapa salah itu jutu. nanti asyik kita Sama-sama tunggu lah tu. Ado hai tar ba. asyik pasal Riska ki bandra riska to bagi masa na tong na wa. Budget to o ya ina. si bapak ini apa? Ada tak? Dia lagi ni. 3 jol, 4 jol. 6, 7, 8, 9, 10. Dan dah ni. Lain tu lah. Budget mong cha ja hai. isa tadi ni tong na deh mikai no lepas kat terasi bawah lai putuk na lai kurum lah agak tu putuk tu ni. Sana nanti ay na ba kendi le si mati ni ni mga ko na mga kita ra lai sa. Asi akat pa si kanano kayo. Dapat ba nang na pa. Nai phone ay du hai na rin mine tara chale. Ko ako chale tara piro. Halapai mus tara piro. Boleh na do halapai do ako mong sa adu ay. Adu kata banyak. Noi nè, ai live tha ni mi ga oi da bangang ja rak jan. Aduh, dia malu pola apa ni cakap lain. Oi, lai. Thank you. Gimana mana? Saya handal. Warung binu, mahal kita nggak hendak. जगह दी फरी फजे अखोई खुनगी महादेव मंदिर गा दुर्गा मंदिर गा निसे मी जे अहमदी जामम दे खगा तौ तौ ना मी से जामे Hakta na jam dari ngai wakil telwa eh. Aduh, mayam lakpik se nungai bro. Nungai, squid he, ismail ak bro. Lu phare ke lu sila ini. Lai buri mun lai mun chen. Ayo go tangan puja sa hang mo ji chaman na khira mani tuk tuk ki kya na lai se मैम अखोईगिसे कनो तौरी मफमजे चत्तोइसे जामेबको अदुना थेंजु थेंजबे नोंसु ताराद्रा हाइनाने तुकतुकीसे हाइजबुरे से तुकतुकी कहीं नहीं
ꯌꯥꯔꯦ ꯃꯁꯤ Ama akatpadudi. Asay akatpadudi. ꯑꯁꯤ ꯃꯣꯏꯗ ꯄꯤꯔꯝꯃꯨꯔꯣ ꯆꯠꯂꯦ Hanubim lebe, hanubim lebe. ꯒꯦꯞ ꯂꯩꯔꯤꯕꯅꯦ ꯌꯥꯔꯕ ꯌꯥꯗ꯭ꯔꯕꯣ 어 다린 걸 아니 ꯍꯣ ꯌꯥꯔꯣꯏ ꯑꯄꯤꯛꯄꯗꯣ ꯑꯁꯥꯕ ꯑꯃꯗꯨꯅ Mga pagnan niya kamu. ꯀꯩꯗꯧꯔꯒꯦ ꯄꯥꯡꯒꯟ ꯑꯣꯏꯔꯒ ꯑꯦ ꯅꯣꯏꯒꯤꯅꯦ ꯈꯦꯠꯅꯕꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯍꯨꯝ ꯒꯥꯔꯤ ꯑꯍꯨꯝ ꯋꯥ ꯃꯃꯥꯡꯗ ꯀꯥꯔꯣꯅꯦ ꯀꯩꯅꯣ ꯑꯁꯥ ꯃꯃꯥꯡꯒꯤꯗ ꯅꯪ ꯒꯥꯔꯤ ꯑꯍꯨꯝ ꯄꯨꯔꯛꯏꯅꯦ ꯋꯥꯔꯣ ꯑꯩ ꯄꯨꯔꯛꯏ ꯒꯥꯔꯤ ꯑꯍꯨꯝ ꯄꯨꯔꯛꯏꯗꯨꯗꯤ ꯑꯣ ꯍꯩꯔꯨꯛ ꯌꯥꯎꯕ ꯀꯥꯡꯕꯨ ꯊꯥꯈ꯭ꯔꯣ ꯍꯩꯔꯨꯛ ꯄꯤꯔꯒ ꯍꯩꯔꯨꯛ ꯄꯤꯔꯣ ꯑꯀꯠꯄ ꯑꯗꯨ ꯃꯇꯝ ꯂꯩꯇ꯭ꯔꯕ 가브리 야 ꯃꯣꯏ ꯇꯤꯀꯦꯠꯅ ꯇꯣꯡꯉꯁꯤꯁꯦ ꯐꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯣꯡꯅꯕ ꯅꯤꯌꯣꯇꯤ ꯍꯩꯔꯨꯛꯇ ꯄꯨꯗꯅꯅꯦ ꯀꯥꯈꯠꯅ ꯅꯣꯏ ꯀꯩꯅꯣ ꯇꯧꯔꯝꯃꯔꯣꯏ ꯁꯤꯃ ꯑꯣ ꯍꯩꯔꯨꯛꯇꯤꯅ ꯅꯠꯇꯦ ꯍꯩꯔꯨꯛꯁꯦ ꯑꯆꯠꯄ ꯑꯍꯥꯟꯕꯩꯁꯦ ꯍꯩꯔꯨꯛ ꯄꯤꯔꯣ ꯍꯥꯏꯕ ꯑꯣ ꯍꯩꯔꯨꯛ ꯌꯥꯎꯔꯕꯣ ꯍꯩꯔꯨꯛ ꯌꯥꯎꯔꯕꯣ ꯑꯗꯨꯒꯗꯤ ꯍꯩꯔꯨꯛ ꯌꯥꯎꯕ꯭ꯔꯣ ꯍꯩꯔꯨꯛ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯤꯅ ꯆꯠꯂꯣ ꯅꯣꯏ ꯈꯣꯏꯔꯝꯃꯨꯔꯣ ꯈꯣꯏꯔꯝꯃꯨꯔꯣ ꯆꯠꯈꯠꯂꯣ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯁꯝꯅ ꯂꯥꯛꯀꯅꯦꯕ ꯕꯥꯏ ꯕꯥꯏ ꯈꯣꯏꯔꯝꯅꯕꯅ ꯑꯃꯨꯛ ꯕꯣꯔꯗ ꯊꯝꯃꯝꯃꯨ ꯑꯃꯅꯤꯈꯛ ꯂꯥꯛꯀꯅꯤꯅꯦ ꯁꯤ ꯀꯅꯥ ꯇꯨꯛꯇꯨꯒꯤꯅꯣ ꯇꯨꯛꯇꯨꯒꯤ ꯑꯍꯨꯝ ꯆꯠꯈꯔꯦ ꯀꯥꯏꯗ ꯈꯣꯔꯀꯗ ꯀꯩꯒꯤꯅꯣ ꯅꯨꯄꯤꯗꯣ ꯆꯥꯛ ꯊꯣꯡ ꯌꯥꯗꯦ ꯍꯥꯏꯕ ꯂꯥꯏꯙꯨꯞ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃ ꯂꯥꯛꯀꯦ ꯁꯤꯅꯦ ꯂꯥꯏ ꯙꯨꯞ ꯊꯣꯡ ꯋꯥꯠꯂꯤꯗꯅ ꯑꯩ ꯆꯠꯂꯨꯔ ꯂꯥꯛꯀꯦ ꯑꯦ ꯁꯤꯒꯩ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯀꯩꯅꯣꯅꯦ ꯉꯜꯂꯤꯅ ꯋꯥꯠꯂꯤꯅꯦ ꯁꯣꯟꯗꯦꯔꯁꯨ ꯑꯩ ꯂꯥꯛꯀꯦꯕ ꯇꯤꯀꯦꯠ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯐꯣꯟꯁꯨ ꯌꯥꯎꯔꯛꯇꯦ ꯇꯤꯀꯦꯠ ꯄꯥꯎ ꯈꯪꯍꯟꯗꯦ ꯇꯞꯅ ꯆꯠꯈꯠꯁꯤꯕ ꯁꯤꯕꯨ ꯀꯌꯥꯝ ꯑꯣ ꯇꯨꯛꯇꯨꯒꯤꯗ कार टुकटुकी कार माणूस असेल ड्रायव्हर असेल दाखव ना तारे ओय शिकायला ये ड्रायव्हर ꯍꯥꯏꯖꯤꯜꯂꯒ ꯗꯨꯅꯤꯌꯥꯕ तिकीट नाही का नानो ꯄ꯭ꯔꯚꯥꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯥꯡꯉ ꯉꯁꯪ ꯉꯥꯡꯉꯝꯃꯦ ꯑꯣ ꯅꯤꯌꯣꯇꯤꯗ ꯑꯝꯇ ꯐꯣꯟ ꯇꯧ ꯇꯞꯈ꯭ꯔꯃꯤ ꯀꯩꯒꯤ ꯅꯤꯌꯣꯇꯤꯗ ꯇꯤꯀꯦꯟꯗꯣ ꯀꯥꯏ ꯌꯧꯔꯒꯦ ꯍꯥꯏꯅ तिकीट ꯉꯥꯏꯔꯨꯔꯅꯨ ꯍꯥꯏꯃꯤꯅꯦ ꯂꯥꯛꯑꯣꯅꯦ ꯍꯥꯏꯖꯟꯅꯨ ꯀꯌꯥꯝ ꯇꯧꯗꯣꯏꯒꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤꯒ ꯃꯤ ꯍꯥꯏꯖꯤꯜꯂ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯃꯨꯛ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯣꯏꯅꯦ ꯄꯩꯕ ꯀꯟꯕꯅꯤ ꯇꯤꯀꯦꯟꯗꯣ ꯑꯣ ꯑꯩ ꯃꯅꯥꯛꯇ ꯄꯤꯁꯜꯂꯝꯃꯤꯁꯦ ꯑꯩ ꯆꯥꯔꯒꯦ ꯆꯥꯔꯣ ꯀꯕꯣꯛ ꯑꯐꯥꯕꯁꯦ ꯄꯥꯝꯖꯩꯑꯕ ꯑꯩ ꯌꯥꯝ ꯆꯥ ꯑꯩ ꯉꯁꯤ ꯇꯔꯨꯛꯅꯤꯇ ꯑꯣꯏꯕ ꯑꯗꯨꯅ ꯍꯦꯛꯇ ꯃꯣꯏ ꯑꯥꯗ ꯈꯣꯏꯔꯝꯕ ꯑꯣꯏꯔꯒꯅꯦ ꯍꯟꯒꯁꯨ ꯐꯔꯦ ꯃꯣꯠꯄꯤꯅꯤ ꯃꯁꯤ ꯅꯤꯄꯥꯁꯦꯕꯣ ꯆꯔꯖꯥꯠꯅꯤ ꯑꯣꯟꯈ꯭ꯔꯃꯤ ꯃꯤꯅ ꯑꯩꯈꯣꯏ ꯆꯠꯈꯠꯁꯤ ꯂꯥꯛꯈꯣꯡꯅ ꯈꯣꯡ ꯆꯠꯈꯠꯁꯤꯕ ꯇꯞꯄꯤ ꯏꯪꯕꯁꯨ ꯃꯇꯝ ꯅꯨꯡꯁꯥꯁꯨ ꯁꯥꯗꯕ ꯑꯗꯨꯅꯦ ꯇꯤꯀꯦꯠ ꯍꯥꯏꯗ꯭ꯔꯗꯤ ꯁꯤꯒ ꯑꯗꯨꯝ ꯆꯠꯈꯤꯁꯦ ꯍꯥꯏꯕ ꯀꯅꯥꯅꯣꯅꯦ ꯃꯩ ꯄꯦꯝꯃ ꯀꯔꯤ ꯏꯃꯣꯖꯤꯒ ꯃꯌꯥꯝ ꯄꯤꯁꯜꯂꯛꯏ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯏꯪꯉꯤ ꯅꯠꯇ꯭ꯔꯥ ꯌꯥꯕ ꯃꯐꯝꯁꯦ ꯆꯤꯛ ꯆꯤꯛꯅꯅꯦ
ꯌꯨꯝꯗ ꯌꯥꯝ ꯇꯤꯜꯂꯁꯨ ꯑꯩꯈꯣꯏ ꯂꯥꯡꯕꯗꯣ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗꯨꯗꯤ ꯃꯤ ꯂꯩꯔꯦ ꯑꯉꯥꯡ ꯀꯔꯤ ꯑꯦ ꯑꯅꯤꯁꯦ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯅꯤ ꯅꯠꯇꯦ ꯑꯅꯤꯁꯦ ꯀꯩꯗꯧꯔꯦ ꯀꯨꯝꯊꯍꯧꯔꯤꯁꯦ ꯑꯩꯈꯣꯏ ꯆꯥꯏꯌꯦ ꯈꯔ ꯑꯃ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯗꯨꯔꯒꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯕꯗ ꯇꯨꯛꯇꯨꯒꯤ ꯐꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯣꯏꯅꯤ ꯀꯩꯗꯧꯔꯒꯦꯅꯦ ꯂꯣꯟꯅ ꯌꯥꯗ꯭ꯔꯦ ꯁꯦꯕ ꯑꯩꯈꯣꯏ ꯆꯥꯔꯤꯕ ꯉꯔꯥꯡꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯈꯥꯡꯕꯅꯦꯕꯀꯣ ꯉꯁꯤꯅꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯍꯥꯗꯦꯕ ꯗꯨꯔꯒꯥ ꯑꯁꯤ ꯀꯩꯗꯧꯗꯣꯏꯕ ꯏꯃꯥ ꯀꯥꯕꯤ ꯂꯩꯕꯁꯤꯡꯒ ꯈꯨꯔꯨꯝꯗꯣꯏꯕ ꯍꯥ ꯍꯧꯂꯛꯀꯤꯁꯤꯅ ꯃꯃꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯆꯔꯨ ꯊꯤꯔꯤ ꯆꯔꯨꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯀꯩꯅꯣ ꯑꯁꯥ ꯁ꯭ꯔꯤꯅꯥꯊ ꯔꯣꯗꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯂꯧꯕꯨꯛ ꯊꯣꯟꯅ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯇ꯭ꯔꯅꯦ ꯁꯣꯁꯥꯟ ꯀꯥꯕꯤ ꯋꯥꯔꯤꯗ ꯅꯣꯏꯒꯤ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯎꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯆꯔꯨ ꯂꯩꯔꯤꯁꯦ ꯀꯥꯏꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤꯗꯅ ꯃꯣꯏ ꯆꯔꯨ ꯄꯨꯊꯣꯛꯍꯧꯔꯤꯁꯦ ꯅꯤꯄꯥꯡꯒꯅꯤ ꯅꯥꯄꯤ ꯌꯥꯝ ꯂꯩꯕ꯭ꯔꯥꯅꯦ ꯅꯥꯄꯤ ꯅꯠꯇꯦ ꯂꯧꯕꯨꯛ ꯀꯥꯏꯕꯅꯦ ꯑꯣ ꯃꯣꯏꯗꯤ ꯁꯣꯝꯗꯗꯤ ꯎꯏꯌꯦꯕ ꯑꯩꯈꯣꯏ ꯁꯣꯝꯗꯇꯅꯤ ꯂꯧ ꯎꯗ꯭ꯔꯤ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯏꯪꯉꯤꯌꯦ ꯁꯣꯝ ꯁꯥꯏꯁꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛꯕꯨ ꯇꯨꯔꯦꯟ ꯍꯦꯛ ꯃꯄꯥꯟꯗ ꯅꯞꯄ ꯑꯗꯨꯝ ꯊꯥꯔꯤꯅꯤ ꯀꯨꯝꯊꯔꯣꯏꯗ꯭ꯔ ꯁꯤꯕꯨ ꯈꯪꯗꯦ ꯁꯥꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯥ ꯉꯝꯗꯕ ꯀꯩꯅꯣ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯡꯒ ꯊꯣꯛꯈꯤꯒ ꯅꯠꯇꯦ ꯁꯥꯔꯤꯁꯦ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯀꯩꯅꯣꯒꯤ ꯐ꯭ꯌꯨꯆꯔ ꯕ꯭ꯔꯥꯏꯠꯇꯣ ꯁꯣꯝꯗꯩ ꯆꯠꯂꯤꯅꯤ ꯁꯣꯝ ꯅꯥꯀꯟꯗꯩ ꯑꯣ ꯑꯅꯧꯕ ꯍꯥꯡꯉꯤꯔꯣ ꯍꯥꯟꯅꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯐꯝꯗꯣ ꯈꯪꯗꯕꯩ ꯋꯥꯅꯤ ꯅꯟꯗꯄꯨꯔꯒꯤꯗꯨ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯣꯏ ꯃꯄꯨꯗꯨꯅ ꯁꯤꯗ ꯂꯝ ꯂꯩꯔꯒ ꯁꯤꯗ ꯁꯥꯕ ꯏꯆꯦ ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯠꯂꯝꯃꯤꯅꯦ ꯁ꯭ꯋꯥꯏꯗ ꯆꯠꯂꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯣ ꯃꯣꯔꯅꯤꯡ ꯋꯥꯛ ꯆꯠꯄ ꯍꯥꯏꯁꯤꯗꯕꯨ ꯃꯤ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕ ꯁꯥꯟꯅ ꯆꯠꯂꯒꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯏꯇꯣꯝꯗ ꯆꯠꯄ ꯇꯟꯖꯜꯂꯛꯑꯦ ꯑꯗꯩ ꯍꯟꯗꯛ ꯈꯔꯅꯤ ꯅꯣꯡ ꯆꯨꯕꯗꯣ ꯇꯟꯅ ꯇꯣꯛꯈꯤꯕꯗꯒꯤ ꯑꯇꯟꯕ ꯑꯃ ꯀꯥꯈ꯭ꯔꯦ ꯍꯟꯗꯛ ꯈꯔꯅꯤ ꯆꯠꯇꯦ ꯆꯠꯂꯤꯉꯩꯗꯤ ꯐꯔꯤꯅꯤ ꯏꯁꯥ ꯌꯥꯡꯉꯤꯗꯅ ꯆꯠꯂꯤꯉꯩꯗꯤ ꯐꯩꯅꯦ ꯑꯩꯈꯣꯏ ꯍꯦꯕꯤꯠ ꯌꯥꯝ ꯐꯠꯇꯕ ꯑꯃ ꯄꯥꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯄꯒ ꯇꯨꯛꯇꯨꯛꯀꯤ ꯇꯣꯡꯕ ꯒꯥꯔꯤ ꯇꯣꯡꯕꯁꯦ ꯑꯗꯨꯒꯤ ꯍꯦꯕꯤꯠꯁꯤꯅ ꯃꯥꯅꯤ ꯍꯣꯏ ꯇꯨꯛꯇꯨꯛꯀꯤ ꯋꯥꯏ ꯀꯩꯅꯣꯅ ꯒꯥꯔꯤꯗ ꯀꯥꯔꯦ ꯅꯪꯉꯣꯟꯗ ꯇꯣꯡꯍꯟꯅꯤꯡꯉꯤꯔꯣ ꯅꯪꯗꯣ ꯒꯥꯔꯤ ꯀꯌꯥ ꯆꯠꯈꯤ ꯒꯥꯔꯤ 3 ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯦ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏ ꯑꯩꯁꯨ ꯈꯪꯖꯗꯦ ꯆꯠꯂꯨꯔꯕꯣ ꯆꯟꯗ꯭ꯔ ꯆꯤꯅꯤ ꯍꯣꯏ ꯀꯩꯅꯣꯗꯨ ꯑꯗꯨ ꯆꯠꯇꯣꯏꯅꯤꯅꯦ ꯍꯥꯟꯅꯒꯤꯗꯣ ꯅꯠꯇꯦꯗ ꯅꯨꯄꯥꯅꯦ ꯍꯥꯏ ꯑꯩ ꯀꯥꯡꯅ ꯆꯤꯛꯇꯅ ꯅꯣꯏ ꯀꯔꯤꯝ ꯇꯧꯗ꯭ꯔꯅꯦ ꯃꯥꯏꯗ ꯀꯥꯡ ꯉꯥꯛꯇꯕ ꯂꯣꯏꯔꯦ ꯄꯣꯝꯃꯤꯁꯦ ꯌꯦꯡꯉꯨ ꯉꯥꯡꯅ ꯃꯨꯜ ꯂꯩꯔꯝꯃꯦ ꯀꯩꯝ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯅꯪ ꯌꯥꯎꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯣꯛꯀꯗꯕꯗꯣ ꯅꯪꯅ ꯊꯣꯛꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯁꯦꯝꯃꯝꯃꯦ ꯕ꯭ꯂꯣꯛ ꯊꯥꯔꯝꯃꯦ ꯁꯣꯝꯗ ꯍꯥꯟꯅ ꯀꯩꯅꯣ ꯁꯤ ꯂꯝꯕꯤꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯌꯥꯔꯛꯇ꯭ꯔꯦ ꯃꯤꯁꯤꯡꯁꯦ ꯍꯥꯟꯅꯗꯤ ꯑꯍꯟꯗꯣ ꯀꯔꯤ ꯂꯣꯏ ꯈꯣꯡ ꯆꯠꯅꯔꯤꯃꯤ ꯅꯍꯥ ꯀꯥꯡꯕꯨꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯄꯨꯛ ꯊꯜꯂꯦ
ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯐꯣꯕꯥ ꯆꯥꯔꯛꯇ꯭ꯔꯦꯕ ꯇꯣꯠꯄ ꯅꯪꯗꯅ ꯑꯥꯗ ꯄꯨꯟꯅ ꯊꯣꯛꯂꯛꯑꯦꯅ ꯉꯔꯥꯡꯅꯦ ꯀꯕꯣꯛ ꯀꯩꯅꯣꯅꯦ ꯀꯕꯣꯛ ꯀꯦꯖꯤ ꯑꯅꯤꯅꯤ ꯄꯨꯔꯛꯏꯕ ꯍꯥꯟꯅꯒꯤ ꯑꯗꯥ ꯀꯦꯖꯤ ꯀꯕꯣꯛ ꯀꯦꯖꯤ 2 ꯃꯈꯥꯏꯅꯤ ꯁꯤ ꯂꯝꯕꯤꯗꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯑꯗꯨꯝ ꯆꯠꯂꯝꯕꯅꯤꯅꯅꯦ ꯊꯕꯛ ꯐꯤꯗꯤꯔꯦꯜꯇꯅ ꯅꯛꯄ ꯃꯥꯟꯕ ꯁꯤ ꯂꯝꯕꯤꯁꯦ ꯁꯥꯡꯉ ꯃꯥꯜꯂꯦ ꯀꯃꯥꯅ ꯅꯤꯡꯁꯤꯡꯉꯛꯄ ꯁꯥꯡꯅ ꯆꯠ ꯌꯥꯏ ꯑꯩꯈꯣꯏꯗꯨꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯩꯔꯛ ꯈꯨꯗꯤꯡꯒꯤ ꯁ꯭ꯄꯤꯗ ꯀꯥꯔꯝꯕ ꯂꯩꯔꯛ ꯈꯨꯗꯤꯡꯒꯤ ꯍꯣꯏ ꯑꯗꯨꯅ ꯁ꯭ꯄꯤꯗꯇꯣ ꯇꯞꯊꯔꯤꯕ ꯒꯥꯔꯤꯗꯣ ꯃꯤꯒꯤ ꯑꯃꯨꯛꯇ ꯁꯦꯝꯅꯔꯕꯗꯨꯗꯤ ꯀꯃꯥꯁꯤ ꯈꯤꯇꯪ ꯇꯧꯔ ꯁꯣꯔꯤꯌꯥ ꯎꯝꯅꯤ ꯌꯥꯎꯔꯨꯔ ꯇꯩ ꯑꯪꯒ ꯌꯥꯎꯔꯦꯅ ꯑꯃꯒ ꯍꯥꯏꯒꯦ ꯏꯆꯦꯅ ꯃꯤ ꯌꯥꯝ ꯆꯥꯎꯔꯦꯅꯦ ꯍꯩꯅꯧ ꯆꯥꯎꯔꯦ ꯍꯩꯅꯧ ꯌꯥꯝ ꯍꯥꯞꯄꯝꯃꯔꯣꯏ ꯍꯥꯏꯕ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯄꯩꯁꯥꯕꯨ ꯀꯌꯥꯝ ꯑꯣꯏꯒꯦ ꯀꯥꯂꯦꯛꯁꯟ ꯉꯔꯥꯡꯗꯤ ꯂꯨꯄꯥ 4,300ꯒ ꯀꯌꯥꯅꯣ ꯌꯧꯕꯅꯤ ꯇꯨꯛꯇꯨꯛꯀꯤ ꯇꯣꯡꯕ ꯖꯥꯔꯤ ꯉꯔꯥꯡ ꯍꯤꯡꯁꯥꯞ ꯇꯧꯔꯒꯅꯦ ꯌꯥꯝꯅ ꯂꯩꯔꯝꯃꯔꯣꯏ ꯄꯣꯠ ꯆꯩꯗꯣ ꯂꯩ ꯂꯣꯏꯔꯒ ꯄꯣꯠ ꯆꯩ ꯂꯣꯏꯔꯒ ꯇꯣꯇꯦꯜ ꯀꯥꯔꯛꯄ ꯄꯩꯁꯥ ꯍꯥꯏꯅꯦꯍꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯨꯄꯥ 4,300ꯒ ꯀꯌꯥꯅꯣ ꯌꯧꯕꯅꯤ ꯍꯧꯖꯤꯛꯅꯦ ꯂꯨꯄꯥ 400ꯒ ꯀꯌꯥꯅꯣ ꯂꯩ ꯍꯥꯏꯕꯅꯦ ꯄꯨꯡ ꯏꯁꯩꯒꯤ ꯋꯥꯒ ꯍꯥꯏꯕꯅꯦꯕ ꯈꯪꯗꯦꯕꯣ ꯑꯗꯨꯗꯤ ꯀꯥꯏꯗ ꯆꯥꯎꯅꯗꯣꯏꯕ ꯑꯥꯗ ꯂꯥꯛꯑꯒ ꯇꯧꯔꯗꯣꯏꯔꯥ ꯑꯗꯨꯒꯗꯤ ꯈꯪꯗꯦ ꯆꯍꯤ ꯑꯃꯅꯦ ꯃꯥꯂꯤꯀꯥꯒ ꯃꯊꯟ ꯀꯥꯔꯤꯒ ꯑꯩꯁꯨ ꯑꯅꯤꯔꯛꯇꯤ ꯆꯠꯂꯦ ꯑꯗꯣ ꯈꯣꯡꯅ ꯆꯠꯂꯤꯅꯤ ꯂꯣꯏꯕꯅ ꯇꯨꯛꯇꯨꯛꯀꯤꯒ ꯇꯣꯡꯍꯟꯗꯦ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯒ ꯋꯥꯈꯤꯕ ꯃꯥꯂꯤꯀꯥ ꯌꯥꯎꯕꯅꯤꯅ ꯑꯍꯟꯅꯤꯅ ꯃꯥ ꯌꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯨꯛꯇꯨꯛꯀꯤ ꯇꯣꯡ ꯐꯪꯉꯦ ꯁꯤ ꯀꯩꯅꯣꯗꯒꯤ ꯑꯂꯤꯕꯣꯟ ꯃꯄꯥꯗꯩ ꯀꯨꯝꯊꯔꯝꯃꯗꯤ ꯐꯕ ꯑꯣ ꯃꯊꯪ ꯆꯍꯤꯗꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯇꯨꯄꯤ ꯄꯨꯔꯥ ꯋꯥꯏꯔꯒꯅꯦ ꯇꯧꯔꯒꯅꯦ ꯋꯥꯔꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯁ ꯔꯤꯗꯛꯁꯟ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯔꯤꯗꯛꯁꯟ ꯂꯣꯏꯔꯛꯇꯣꯔꯦ ꯔꯤꯗꯛꯁꯟ ꯉꯥꯛꯇꯅꯤ ꯀꯥꯡꯈꯟꯁꯦ ꯆꯅꯤꯗ ꯀꯥꯡꯈꯟ ꯃꯌꯥꯝꯁꯦ ꯒꯥꯔꯤ ꯑꯃꯃꯝ ꯂꯩꯔ ꯊꯩꯕꯣꯡ ꯌꯦꯡꯉꯨꯅꯦ ꯆꯥꯎ ꯑꯃ ꯆꯥꯎꯔꯦ ꯃꯨꯜꯂꯕ ꯈꯪꯗꯦ ꯃꯌꯥꯡ ꯀꯥꯡꯕꯨꯅ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯍꯥꯎꯏ ꯍꯥꯏꯅ ꯆꯥꯅꯕꯁꯤꯗꯤ ꯀꯩꯗ ꯍꯥꯎꯔꯤꯅꯣꯁꯨ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯆꯥꯅꯕꯅꯤ ꯑꯩꯗꯤ ꯃꯌꯥꯡ ꯀꯥꯡꯕꯨꯅ ꯊꯣꯡꯉꯒ ꯑꯦꯝꯕꯨ ꯄꯥꯏꯔꯒ ꯄꯤꯔꯛꯈ꯭ꯔꯦ ꯔꯥꯍꯨꯜ ꯑꯣꯏꯗ꯭ꯔꯖꯥꯠꯅꯤ ꯊꯩꯕꯣꯡ ꯊꯣꯡꯕ ꯅꯍꯥꯟ ꯑꯅꯤꯔꯛ ꯁꯨꯔꯦ ꯄꯤꯖꯔꯦꯕ ꯀꯌꯥꯝ ꯍꯥꯎꯏ ꯊꯩꯕꯣꯡꯒ ꯃꯥꯟꯗꯦ ꯅꯤꯕꯤꯇꯥꯔꯣ ꯅꯤꯕꯤꯇꯥ ꯍꯩꯕꯖꯥꯠꯅꯤ ꯊꯩꯕꯣꯡ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡ ꯍꯩꯕꯅꯤ ꯑꯣꯏꯅꯥꯗ ꯔꯦꯠꯅ ꯅꯠꯇꯦ ꯑꯣꯏꯅꯥꯅ ꯆꯥꯗꯤ ꯆꯥꯒꯟꯕꯅꯦꯕ ꯃꯥ ꯆꯥꯒꯟꯗꯦ ꯒꯥꯔꯤ ꯖꯥꯝ ꯑꯣꯏ ꯂꯩꯔꯝꯃꯦ ꯁꯣꯁꯥꯟ ꯒꯥꯔꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯆꯠꯂꯤꯉꯩꯗ ꯀꯤꯔꯕ ꯖꯒꯥꯅꯤ ꯅꯣꯡ ꯆꯤꯡ ꯆꯨꯔꯕ ꯅꯣꯡꯊꯤ ꯃꯪꯉꯕ ꯆꯠꯇ꯭ꯔꯦ ꯀꯣꯂꯦꯖꯁꯦ ꯀꯤꯅ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯒꯤ ꯃꯤ ꯂꯩꯔꯤꯁꯤꯡꯗꯣ ꯃꯔꯛꯀꯤ ꯃꯅꯥꯛꯇ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯅꯠꯇꯦ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯃꯅꯝ ꯃꯍꯥꯗꯣ ꯈꯔꯅꯤ ꯃꯇꯨꯡꯗ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯊꯥꯕꯒꯤ ꯁꯤꯁꯇꯦꯝꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯃꯣꯏ ꯀꯣꯝꯄ꯭ꯂꯦꯟ ꯇꯧꯔꯛꯀꯅꯤꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯂꯧꯕꯩ ꯈꯣꯠꯄꯩ ꯃꯑꯣꯡ ꯂꯩꯔꯔꯣꯏ ꯐꯥꯏꯕꯔꯒ ꯗꯨꯝꯕꯨꯒ ꯂꯦꯞꯍꯧꯔꯒ ꯑꯇꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯁꯤ ꯂꯧꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯌꯥꯡꯕꯅꯕꯨ ꯍꯥꯞꯆꯤꯟꯈꯤꯕꯒ ꯂꯣꯏꯈ꯭ꯔꯦ ꯂꯧꯕ ꯌꯥꯏꯕꯅꯤꯅꯦ ꯃꯔꯥꯏꯕꯛꯇꯣ ꯎꯠꯇꯣ ꯂꯧ ꯌꯥꯏꯕꯅꯤ ꯑꯣ ꯃꯣꯏꯗꯤ ꯎꯠ ꯑꯣꯏꯅ ꯂꯧꯕꯅꯦꯕ ꯃꯔꯥꯏꯕꯛꯇꯨ
ꯎ ꯊꯥꯔꯒ ꯑꯩꯒꯤ ꯂꯩꯕꯒ ꯄꯣꯝꯃꯤ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯨꯜꯂꯝꯃꯦ ꯉꯔꯥꯡ ꯌꯨꯝꯁꯦ ꯅꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯧꯖꯤꯛꯇꯤ ꯖꯒꯥꯅꯤ ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯇꯝꯃꯤꯅꯦ ꯁꯦꯀ꯭ꯔꯦꯠ ꯍꯥꯔꯠ ꯃꯥ ꯐꯥꯖꯔ ꯊꯥꯏꯖꯣ ꯁꯦꯀꯦꯟ ꯍꯦꯟꯔꯣ ꯑꯩꯈꯣꯏ ꯅꯨꯄꯤꯗꯨꯔꯣ ꯑꯥ ꯀꯗꯥꯏꯗ ꯆꯦꯟ ꯀꯥꯔꯤꯃꯤꯅꯦ ꯑꯣ ꯋꯥꯡꯕꯅꯗꯤ ꯃꯤꯅ ꯂꯨꯅ ꯃꯥꯅꯤꯅꯦ ꯑꯗꯨꯅ ꯍꯥꯏꯅꯈ꯭ꯔꯦ ꯏꯀꯥꯏꯗꯨꯝꯗꯤ ꯅꯠꯇꯦ ꯄ꯭ꯔꯁꯥꯟ ꯍꯦꯛ ꯃꯅꯥꯛ ꯃꯄꯥ ꯋꯥꯡꯉꯒ ꯋꯥꯡꯉꯦꯗꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯆꯠꯂꯤꯉꯩꯗ ꯖꯒꯥꯒꯁꯦ ꯐꯖꯅ ꯀꯩꯅꯣ ꯂꯝꯕꯤꯒꯁꯦ ꯐꯠꯇꯕꯅ ꯍꯧꯖꯤꯛꯇꯤ ꯑꯦꯗꯃꯤꯁꯟ ꯂꯧꯔꯦ ꯁꯤꯒꯅꯤ ꯃꯅꯤ ꯁꯤꯒꯅꯤ ꯌꯧꯔꯦ ꯂꯧꯔꯦ ꯑꯁ ꯅꯨꯡꯁꯤꯌꯦ ꯑꯂꯤ ꯃꯟꯗꯤꯔꯅꯤꯁꯤꯅ ꯃꯣꯏ ꯈꯣꯏꯔꯝꯅꯕ ꯑꯣꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯦ ꯈꯣꯡꯅꯒ ꯆꯠꯍꯟꯗꯦ ꯈꯣꯡꯒ ꯆꯠꯍꯟꯗꯦ ꯊꯣꯡ ꯂꯣꯟꯖꯤꯟꯈꯔꯦ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯑꯩꯁꯨ ꯃꯣꯏꯁꯨ ꯊꯨꯡꯅ ꯃꯥꯜꯂꯦ ꯍꯥ ꯑꯩꯈꯣꯏꯒꯤ ꯊꯝꯈꯤꯗꯣꯏꯔꯣ ꯊꯥꯗꯣꯛꯈꯤꯗ꯭ꯔꯣꯕꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯣꯏꯗꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯄꯩ ꯂꯨꯄꯥ 10 ꯄꯤꯔꯦꯅ ꯀꯃꯨꯛ ꯆꯠꯄꯒꯤ ꯂꯨꯄꯥ 10 ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯤꯒꯦ ꯍꯥꯏꯕ ꯔꯤꯖꯥꯔꯚꯇꯣ ꯇꯧꯔꯔꯣꯏꯒꯦ ꯅꯣꯏꯅ ꯌꯥꯔꯒꯗꯤ ꯂꯩꯌꯨ ꯌꯥꯗ꯭ꯔꯒꯗꯤ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯅꯤꯅꯦ ꯑꯃ ꯇꯧꯔꯣ ꯅꯣꯏꯁꯦ ꯁꯤꯒꯩ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯥꯏ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩ ꯍꯥꯏꯔꯤꯁꯤꯅꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯚꯥꯃꯣꯟ ꯆꯠꯂꯅꯤ ꯚꯥꯃꯣꯟꯗꯒꯤ ꯑꯔꯥꯊꯤ ꯇꯧꯔꯒ ꯑꯃꯨꯛ ꯀꯥꯂꯤꯃꯥꯏ ꯆꯠꯇꯣꯏꯅꯤ ꯀꯥꯂꯤꯃꯥꯏꯗ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯅꯦ ꯃꯥꯏ ꯆꯠꯅꯕꯤ ꯅꯣꯏꯗꯤ ꯃꯤ ꯇꯔꯦꯠ ꯑꯣꯏꯗꯤ ꯑꯗꯨꯝ 4 ꯂꯩꯔꯦꯅ ꯑꯗꯨꯗꯣ ꯇꯔꯦꯠꯇꯣ ꯅꯣꯏ ꯒꯥꯔꯤ ꯃꯔꯤꯅꯤꯅ ꯍꯧꯖꯤꯛ ꯃꯤꯗꯣ ꯑꯂꯤꯛꯄ ꯌꯥꯎꯏ ꯑꯂꯤꯛꯄ ꯌꯥꯎꯏ ꯁꯤꯟꯗꯣꯛꯑꯣ ꯄꯩꯁꯥ ꯂꯣꯏ ꯍꯜꯂꯛꯈ꯭ꯔꯣ ꯃꯤ ꯑꯃꯃꯝꯇ ꯑꯗꯨꯝ ꯂꯨꯄꯥ 130 ꯆꯥꯛꯇ ꯆꯠꯂꯤ ꯄꯨꯂꯞ ꯔꯥꯎꯟ ꯇꯧꯔꯒ ꯃꯤ ꯒꯥꯔꯤ ꯑꯃꯃꯝꯇ ꯆꯅꯤ ꯐꯥꯜꯂ ꯆꯥꯔꯦꯗꯅ ꯒꯥꯔꯤ ꯑꯃꯗ ꯂꯨꯄꯥ 200ꯒꯤ ꯍꯤꯡꯁꯥꯞ ꯄꯤꯌꯣꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯤ ꯒꯥꯔꯤ ꯑꯃꯃꯝꯗꯅꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯀꯅꯥꯅꯣ 200 ꯄꯤꯗꯣꯏꯁꯦ ꯄꯤꯅꯤꯡꯉꯥꯏꯗꯣ ꯂꯩꯇꯦ ꯃꯥꯏ ꯃꯥꯏꯒꯤꯅꯤ ꯅꯣꯏ ꯍꯤꯡꯁꯥꯞꯇꯣ ꯅꯣꯏꯅ ꯃꯤꯅ 10 ꯄꯥꯜꯂꯤ ꯁꯨꯃꯥꯏꯅ ꯍꯤꯡꯁꯥꯞ ꯑꯣꯏꯒꯗꯦꯕ 100 ꯍꯦꯟꯅ ꯇꯥꯏꯌꯦꯕ ꯍꯣꯏ ꯅꯤꯌꯣꯇꯤ ꯊꯥꯗꯣꯛꯈ꯭ꯔꯣ ꯋꯥꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯣꯏꯗ ꯄꯩꯁꯥꯁꯦ ꯃꯥꯏ ꯃꯥꯏꯒꯤ ꯄꯤꯔꯒꯦ ꯅꯣꯏ ꯍꯤꯡꯁꯥꯞ ꯇꯧꯅꯗꯦꯅ ꯑꯗꯨꯗꯤ ꯌꯥꯕ꯭ꯔꯣ ꯃꯤ ꯀꯌꯥꯅꯣ ꯅꯣꯏ ꯍꯥꯏꯁꯦ ꯅꯣꯏ ꯃꯤ ꯄꯨꯝꯅꯃꯛ 12ꯗ ꯑꯃꯨꯛ ꯍꯦꯜꯂꯦꯕ ꯒꯥꯔꯤ ꯑꯃꯃꯝꯗ ꯆꯅꯤ ꯇꯧꯔ ꯄꯥꯔꯣ ꯍꯥꯏꯕ ꯃꯤ 10ꯒꯤ ꯍꯤꯡꯁꯥꯞꯇ ꯑꯣꯏꯔꯗꯤ ꯂꯨꯄꯥ 200ꯅꯤꯗꯅ ꯑꯗꯨꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯗꯣ 200ꯗꯣ ꯑꯩ ꯀꯅꯥꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯣ ꯑꯗꯨꯅꯤꯗꯣ ꯑꯩ ꯀꯃꯥꯏꯅ ꯑꯩ ꯍꯥꯏꯒꯦ ꯅꯪꯒꯤꯗ ꯃꯤ ꯀꯌꯥ ꯈꯔ ꯇꯣꯡꯉꯩ ꯑꯗꯨ ꯍꯤꯡꯁꯥꯞ ꯂꯧꯔꯣ ꯑꯗꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯕꯛ ꯑꯃꯒꯤꯗ ꯑꯗꯨꯅꯅꯦ ꯄꯩꯁꯥ ꯇꯥꯅ ꯈꯨꯟꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯁꯤ ꯄꯥꯔꯁꯣꯅꯦꯜ ꯄꯤꯅꯔꯤꯅꯦꯕ ꯑꯁꯤꯒꯤ ꯄꯩꯁꯥꯁꯦ ꯇꯥꯅ ꯍꯥꯏꯔꯤꯕ ꯁꯦ ꯑꯆꯣꯏꯕ ꯀꯩꯅꯣ ꯇꯧꯕꯅꯦ ꯄꯥꯏꯌꯨꯁꯦ ꯕꯤꯁꯤ ꯄꯥꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯁꯛ ꯐꯖꯕ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯑꯃ ꯀꯅꯥꯅꯣ ꯇꯣꯡꯕꯗꯣ ꯅꯪꯒꯤ ꯄꯤꯔꯔꯣ ꯄꯤꯗ꯭ꯔꯤꯌꯦ ꯂꯩꯇꯦ ꯒꯥꯔꯤ ꯃꯌꯥꯝ ꯑꯅꯤ ꯇꯥꯕ꯭ꯔꯣ ꯑꯃ ꯀꯅꯥꯅꯣ ꯐꯖꯕ ꯄꯤꯔꯛꯑꯣ ꯑꯩ ꯐꯖꯕ ꯄꯤꯔꯤꯖꯥꯠ ꯑꯩ ꯇꯜꯂꯦꯅꯦ ꯅꯪꯒꯤ 10 ꯕꯠ ꯊꯝꯃꯨꯁꯦ ꯊꯝꯃꯨꯅꯦꯁꯦ ꯀꯣꯟ ꯂꯧꯒꯦ ꯁꯦ ꯂꯧꯔꯣ ꯍꯥꯏꯕ ꯀꯣꯟꯅ ꯂꯧꯒꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯃꯥ ꯄꯤꯁꯟꯖꯔꯛꯇꯦꯅꯦ ꯑꯩꯉꯣꯟꯗ ꯅꯪ ꯑꯃꯨꯛ ꯀꯩꯅꯣ ꯑꯝꯇ ꯂꯥꯏꯈꯨꯔꯝꯒꯦ ꯍꯣꯏꯗꯤ ꯂꯥꯏ ꯈꯔ ꯈꯨꯔꯝꯈꯤꯒꯦ 그래 아빠 왜 너 돌아가고 너 돈 먹고 제발 뭐 많이 사는데 뭐 꼭 나오나 그래 뭐 꼭 나오나 그래
내가 몇 개 버려. 가만히 뭐 미안이 좀 하는 게라도 돼. Mai bột ra đây. Ôi, mini tadi tu bột ra rồi he. Angkat kan na noi ba mo tara tara na pangi tu dina. Ôi, kunal matuga, mungkin senaga. noi mini tadi tu ba kun ra pangi mi. 2 minute da. Noi cái đồ này nó đủ cái lấy được. Na? Cái đồ này nó. Moi mana bột ra đây, atai na hara du hai na di ba. Ai na ba minute ani da ba kun ra pangi mi ai ba. Oji lagi ni, kau lori lah ni. Apa ni cenderung apa? Aku sudah coba oh, wani sesuai ni. Wani sesuai kira apa? Mojok tiga ini, ani kami semua ini cakap. Ada ini sama ni cuma bayar itu, cakap boleh. Ako ni kaje. Pai siya. Tag na pai. Like to. Ôi xe pin rồi. Nâng cái gì nào sao đấy? Hết, cái phòng cái cà phê hay là cà phê này không được. Cái này nó chả? Đi cá gì đó. Wala ani da punjan siya na ne. Aku mungkin orang. Keren, keren. Mi bro to ko bro ne. Oi. Ai gini mani oi na phami. Ka nga chiki na sum jaw ri. Ah. Noi bia ko phang ai gini pi de ne. Tari se bor. Jam chau ko. Ah, sandal lep na. Adu ne do. Kami handa. Lai man man na tan le chan. Kai no. Kapo kapo. Foto buka ko na ri kapo. Na ada gitu. Lagi sudah aku ada orang. Cái này đi, cái này đi đó. Ay, masanya itu kita kalau kong jalan itu ngai ini nuai sana lah, kan nuai sana nani. Nungai ne matau do. Dari sandagi sandata ada di desa kong nuai sana. Dari mereka ni. Mafam yo khak shaw ye. Asi mai thabam sa sang du. Asi ki wa si ki wang madan. Mai thabam si. Si kavi mandir na ba. Ketua nama dah hidup kalau kau terus dah na. Ngala ba? Đây không thể làm tuyệt không thể Lau na. Jangan jangan. Ôi, mình tìm ra rồi đây. Ada kali yang kali dia sampai yang waktu Noi photo live de sa kare. Ketua live kita kan
Copy sẽ lấy rồi. Đến đây là cặp lấy cặp bao giờ đó. Là cặp lấy rồi. Đâu nè? Ai cặp. Yeah. Mangon naman lo dai. Mangon naman lo dai di. Ay no si mama le mo chalo di. Mama cha mi na mama cha. Mama cha mo ke sila la. Ha. Namo no ba ni? Lao na. Jingo jingo. Lao. 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 Lao sa. Ada di satu. Ada boleh. Salur. Kasih luar ya? Luar ba? Kada ba? ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯕꯤꯟꯗꯥꯕꯣꯟꯗ ꯂꯥꯛꯏꯁꯤꯡꯗ ꯁ꯭ꯋꯥꯏꯒꯤ ꯉꯥꯛꯇꯅꯦ ꯌꯥꯝ ꯑꯗꯨꯝ ꯇꯧꯔꯃꯤꯅ ꯃꯣꯏ ꯃꯐꯝꯁꯤꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯪꯒꯗ ꯅꯥꯆꯜ ꯂꯩꯁꯦ ꯑꯩꯈꯣꯏꯁꯨ ꯏꯅꯥꯛꯇ ꯂꯩꯔꯝꯗꯤ ꯀꯩꯝ ꯈꯜꯂꯣꯏꯗꯣꯏꯃꯤꯅꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯜꯂꯣꯏꯅꯤ ꯇꯧꯋꯦ ꯅꯨꯡꯗꯥꯡ ꯈꯔꯗꯤ ꯇꯧꯗꯣꯏꯅꯤ ꯃꯅꯥꯁꯦꯕ ꯆꯥꯛ ꯀꯊꯣꯛ ꯆꯥꯝꯕꯤꯕ ꯃꯥꯅꯤ ꯍꯥꯟꯅ ꯁꯤ ꯆꯥꯕꯗꯣ ꯀꯩꯅꯣꯁꯦ ꯃꯆꯥ ꯃꯆꯥꯁꯦ ꯑꯩꯈꯣꯏꯅ ꯁꯤꯂꯦ ꯇꯧꯊꯣꯛꯏꯅꯦ ꯇꯧꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯩ ꯏꯁꯤꯡ ꯆꯥꯎꯕꯤ ꯅꯣꯏ ꯏꯁꯤꯡ ꯆꯥꯎꯕꯤ ꯍꯣꯏ ꯁꯤꯔꯞꯇ ꯇꯩꯊꯣꯛꯅꯕ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯁꯨꯗꯪ ꯆꯥꯎꯕꯤꯉ ꯂꯩꯔꯝꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯁꯤꯔꯣ ꯑꯣ ꯑꯗꯨꯅꯦꯕ ꯑꯁꯤꯒꯤ ꯆꯠꯂꯒ ꯑꯩꯈꯣꯏ ꯒꯧꯔꯤ ꯃꯣꯠꯇ ꯑꯃꯨꯛ ꯆꯪꯉꯅꯤ ꯅꯠꯇ꯭ꯔꯥ ꯒꯧꯔꯤ ꯃꯣꯠꯇ ꯆꯪꯉꯒ ꯕꯥꯃꯣꯟ ꯃꯥꯟꯗꯣꯞꯇ ꯆꯪꯉꯅꯤ ꯕꯥꯃꯣꯟ ꯃꯥꯟꯗꯣꯞꯇꯒꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯩ ꯆꯤꯊꯅ ꯂꯩꯍꯧꯔꯒꯦ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯍꯥꯇꯅꯤ ꯆꯤꯊꯅ ꯒꯧꯔꯤ ꯃꯣꯠꯇꯒ ꯂꯩꯍꯧꯔꯒꯦ ꯅꯣꯏ ꯂꯩꯔꯗꯤ ꯀꯅꯥꯝ ꯂꯥꯛꯅꯗꯕ ꯍꯥ ꯉꯁꯤ ꯀꯅꯥꯝ ꯂꯥꯛꯇꯕ ꯑꯩ ꯆꯥꯔꯝꯁꯨꯔꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯈ꯭ꯔꯤꯕ ꯏꯟꯖꯥ ꯄ꯭ꯔꯚꯥ ꯃꯣꯏ ꯅꯣꯏ ꯀꯥꯏꯗ ꯃꯤ ꯂꯥꯛꯇꯦ ꯌꯥꯝ ꯁꯥꯎꯔꯛꯄꯅꯦ ꯈꯔ ꯑꯃꯅ ꯑꯩ ꯌꯥꯎꯔꯦ ꯍꯥꯏꯕꯗꯨꯅꯦ ꯑꯩ ꯃꯀꯥꯏꯐꯝ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯁꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯍꯧꯁꯤ ꯀꯥꯞꯄꯧꯁꯤ ꯃꯤ ꯑꯝꯇꯪ ꯃꯣꯕꯥꯏꯜ ꯑꯁꯦꯡꯕ ꯑꯝꯇꯪ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯇꯪ ꯀꯥꯞꯄꯣ ꯍꯥꯏꯗꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕ ꯃꯤꯅ ꯕꯥꯕꯥ ꯑꯗꯨꯅꯤꯗ ꯏꯆꯦꯃꯟꯗꯅꯦ ꯏꯆꯦ ꯁꯥꯃꯣꯏꯗ ꯀꯅꯥꯅ ꯐꯣꯇꯣꯗꯤ ꯁꯥꯃꯣꯏꯗꯣ ꯂꯥ ꯑꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤꯅꯤ ꯑꯗꯨ ꯅꯠꯇꯦ ꯑꯌꯥ ꯑꯩ ꯒ꯭ꯂꯥꯁ ꯕꯥꯗꯤꯅ ꯊꯅꯝꯕ ꯃꯥꯜꯂꯤꯅꯦ ꯑꯆꯧꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯕꯦ ꯑꯝꯇ ꯀꯥꯞꯄꯤꯌꯨ ꯑꯩꯈꯣꯏ ꯀꯗꯣꯝ ꯐꯝꯁꯤꯒꯦ ꯑꯥꯗ ꯐꯝꯁꯤꯅ ꯉꯥꯟꯕ ꯖꯒꯥꯗꯨ ꯑꯉꯥꯟꯕ ꯖꯒꯥꯗꯁꯨ ꯑꯁ꯭ꯋꯥꯏꯗ ꯌꯦꯡꯒꯦ ꯉꯥꯟꯕ꯭ꯔꯥ ꯁꯣꯝꯗꯅ ꯀꯗꯣꯗ ꯉꯥꯜꯂꯤ ꯌꯦꯡꯒꯦ ꯁꯤꯅ ꯉꯥꯜꯂꯤꯗꯣ ꯅꯪ ꯑꯐꯝꯕ ꯈꯔ ꯑꯂꯦꯞꯄ ꯈꯔ ꯇꯧꯕ ꯑꯣ ꯕꯣ ꯑꯣꯛꯅꯔꯕꯣ ꯑꯩꯗꯤ ꯑꯩ ꯆꯥꯒꯅꯤꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯐꯝꯕ ꯈꯔ ꯑꯂꯦꯞꯄ ꯈꯔ ꯇꯧꯔꯣ ꯀꯥꯞꯄꯤꯔꯣ ꯁꯨꯕꯥꯁꯤꯅꯤ ꯂꯥꯛꯑꯣ
Kanana no kapag to siya. Lesabi mo siya. hamwai ro Lesabi mo siya kaday no. Kanay no camera pa ba wala siya. Oy laon. ai pham ge ne bu do ka không có gì hay phải lúc cha này bên gì nè pre se pham ge se pham ma sa kam ba pham ba phai Kapa kam. se pham ma sa ka pham ma Lah. ne oi gi pham ge se mana dum nu ngai Jabre gubre yang pura mak. Sila pa kajala ba layam chu ani ka bro prosan ni prasad có tìm mà chính cái lồng nè to bhaja lo lâu rồi nè kia nào quay ra bro Tiken ni sino kay mai. Phay na phay. Hay bra jung bra. Siya live ta thado ki ge. Wa ai gi photo si live ta ni cha ki doi se. Mai di live ta kin. Ai mayam ko gi se nungai draw ka lala bi ro ti ku roi ba na dek ta ba mayam ti ne biramu nungai pa ba puji toloi ba akoi gi di chai nau sing ku roi ba mayam ta ma se haram na Harauna chahi gi wak boda lai je khuramba ngamba mayam purma. Ado mathang chahi da haina dana mayam purma bak minasi. Noi photo thok thi nge vibe ta chakre. oi sa ko se ma oi an yin je si ga si ye khoi dum ye kadang dang phi si ro asi ju pun to toi ma ni oi ko to toi mi ne cái đó là quay toàn hả? Ôi quay đang cái bibim nè, bina. Wala tola pindah tiga. Mani. Kasi di ay ini ay kami ay pula. Jadi lagi tak tinggal. Akhoi ina bidan mau je phawa tot pa di phai ya. Chat pa ka ma ko le yong na ba. Sanggup tu lagi mana? Iche na ngaji mi jam da to ka bo ke sira pore ra nge ka bo ke bhajan jam mane. Jelo. Keji ani makai ni. Ngarang nahan gitu na. Oh, Ôi sao qua mày cái nó đi nè, mày đi liệt tu đi nè. Liệt tu lấy cái lồi. Ôi lồi là bỏ tu nó tụi cái xin ngồi này hay ra rồi. Xin lấy, ấy tu là mình xin ấy rồi. Jauh dari ina. Kabai kana da nong na pido. Bila da kan bila ni. Oi la se. Kabai da ro ai di kana ni. Oi asi ki ko je kau bai a de ko. Asi ko tu te. Asi di se. Wa du ne te ama da pro. Oi na ma. Du shet pa ki bari oi ba na. Ah. Mai sabak số để ra để bên mồm này nè, không sao. Chưa. Mà. Đi qua lại đây, bốc bốc ra cái này. Ai gì này? Ai đi căng này, khá bây giờ nó khai ra tao bị được piece rồi đó. Ga. Khai đi vào tin nữa thôi à? À đây iche sama vi prok rồi. Ngay đây iche sama vi giao rồi. Ma jauh lo kau lo mani sih nang lo. Jadi itu jam nani piwa ke satu lagi. Dạ.
Asyik kaya kan bersih saya om tu lah. Hai ruk tu di kaje kerja. Ana, nyoti, siapa mahu lari tu? Ada kalimat. Alale akele. Dosia lo paro na. Kano to? Ya. Jangan lagi. Makani la. Ika nang may biya kero. May biya kero. Ada puro, ini absen ro. Ada pin apa? Oi na, ising hapura no, aduna dum dry ho hebo. Aduna bani, aduna ho dum. Ay bono. Ay, lúc bukan cakap susah, saya tak kenal. Bayangin yan bigo. Jangan kali ya nanti. Yakube, Mahaprasade Anande Balari Bolo. Ni ukit ka. Ika biya. Piro. Laulo ay halo. Oi, marunong magkango ay siya na biya ay niya. Zaman kali ni. Wajib ya mahal ni. Ada bukan. Tahu lu polis. Dia mati. Kau nak mari pengalih gini. Ama kata apa tu? Oh, lig na po. Ay kita ko nga pila. Bayi ba? Jangan cicara ba. Ako inausaw mo na sino na. Kami may pulsa sa haure. Ako na kay bira. Macam hajar lah jatuh karo. Takon eh. Wala dyan nga mo nam judo ba. Sige.
Kya wana. Mấy ông có chơi không vậy? Cái sao mà ăn được chứ? Hao vậy à? Chào chào. Ai cha đấy. Chini sang cha đấy. Làm mấy răng học tập. Ra mà hi vang hao tầm. Hola da ne. Jubi kakna ha baba, apel kakna ha baba. Cherry hapsal baba mayam je tawraga saw hai ba. Wow ni. Powder mix tawraga ne hamra dai di kaino ka ba phoi ga do glass na to khai ri ba piece kak to ba. Is doi wow di. Khoi sira khuramba loire. Dai gi mathang di kaino da. Cái mình chơi cái này. Again maning da. Đi chơi vậy à? Ôi chứ mà, qua kìa. Ai nè, cái gì mua rồi kìa. Bây giờ mà ship sai phụ cho họ mua cái nào lấy đồ này. Sindur. Sekarang ada hai cái sindur was. Nhiều tí đấy. Dugi bisa do, dugi jamuna bisa do. Iche jamuna bisa do ni. Nhiều tí đấy pi rồi, mua sindur vậy rồi không ba? Ôi, ai cái saru cái đấy? Gani ai bondo na kan jalu jaban ni sai bondo na kai ne bondo na ga di fam jaban Nó cái đi ra đây nó mới chơi răng răng. cái ga 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 de ai hai đừng nói na mai na cái ai kia là mà kia ai ne Nó có thể năng mấy không mà là. Jani ne ken to ro bunna sa. Mình nó phải tìm nó này cầu được cái này chứ. Mấy cái mấy mang nó cái đồ. Mấy nó mang nó phải mất luôn thì cái. Bre. Ôi nhiều tí. Qua cái gì? Iche bina do ba jang cái bilang mà mình ngai do. Ado ngai sindur vậy do. Ado do. Nang ni sang wai mi nè. Nang ada thì cái mà làm không được mà mang. không mấy trong đây mình không kì Ôi, nó là cái thằng malo nó bây giờ nó nè bọn nó. Ai phải đây mi. Chandre nè. rồi rồi mình nắp không được rồi Cho mana không được mà nó. Nang juga warna kami tu. nó đâu ai Con xin đi đây. Ra đây ai budi ra đây cho. Sure cho. Nang làm bị cay rồi nè. ôi ai phải biết cái này đâu rồi Mà tu mà nang kawan bị cay rồi nè. anh nuôi bà mình để mấy ao cần rồi mà muốn nó đi cần rồi Mình nang tu mà mình nak pernah beli ni. hôi nè Tapi ya tadu ni tu. cái này Ở thì cái mình nang này mà bây giờ đi đến nhà này coi. lên ra mà cái Đâu xe gì mà chính ra không có này phòng. mà thun cái đăng chân ra lụt dàn Đó. rồi Ai xuân nhỉ? mà Ai nè, cái đó cái kumau rồi kìa. Gauri mota. Kaya tayo jalan kali lagi. kali jauh Ai thong ngai hau dia ba. ngay chân na ba Ngasi jang rồi mà. kali jam mau kali aku kunci kali dia lụt dàn nó ngau rồi chết đi qua cái là cái rồi với kunci dua lụt dàn Kan dia terus tadi tahu dah aku mamam jadi mana pulau lor jalan kumam mamam Mami mi nè, chahi ku dingi. Mama nge ina chahi ani ga bai ga botan. Kaya kita jalan. Ya la ke ro tin mo wa na. Na sai na hari ko ba to. Pajika kita nak kira. Go. rồi làm gì nào con lép Lepo. Ming sai dai dua. mai mà nào không mới lại bữa nào không muốn ngay rồi Dạ. Betul ni, gari na sai gari le ming on gari berak jom tu. Chum mi. Mai gari dia kena tepi. Jadi tiket. Gari kena tepi na dah. là sao đó con chúng ta không ngồi